Chaba yaba tilsing. Aikoi ayambana afaba thabak ama tawbada laitin khurambada ahaw wathum ama ningsinglakpada khohi ningsingnai amadi sizinai. Angang singna chaba thakpa hairakpa amadi chaumba matamda khohi inbiribani. Chin lay puthokpa amadi asok apan kaya amada phawba khohi sizinai. Kana amatana hangoina de afabani tangai fadabani haina launa pangakni. Miyubana karamba matamdagi tin amadi tin gi pothok sizinaba hawkibage haiba tangdang pakhangba ngamdrabashu masimadi chumle madudi miyuba samasna tin amadi tin gi pothok kaya ama chanarakli amadi sizinarakli. Ngasidagi sahi lising nipandagi hena leiraba matamda Spain leibaki surungda leiramba miyoi jati amana khoilokpagi saktam ama yektuna leiramba sina tasengna utlibasi karino haibabu miyoi bana akoibada phangliba tin kangi matangda kupna nainaramle kanaba kaya khangdoklamle haibasini. Tasengna maksu aikoisi malem sida hek phangliba sanga gi makhalsing ashigi manungda tin kang singna khwaidagi masing yami maramasina makhoiga aikoiga itattatana unaba thengnabana makhoigi kanadaba miyebana kupna nainaduna lakpa mahoshani. Tin ama kang ama hairaga aikoina laina tina malaria dengue hausikan sina Japanese encephalitis khak khangnariba si masi inat natraduna atopa miyeng amada yenglabadi tin kang asi yauramdrabadi malemgi phajaba masak jiba kaya hingduna leiramliba si oithoklamdabasu yai lei kaya heira sanga kaya tingi mateng yaudanati khak oiramloi listing amaga chamapal humbudara humdoida Carl von Fricksna Nobel Prize lobada sumna haibiki aikhoidi tingi malemda saidanglakpani miyoi aikhoigi khantabagi pangal sileramdrabadi tin singna matam chuppada aikhoibu lakcharamgani. Laitin kurambada sizinariba leishu kudamoina hairabada tharu thambal lehi chuppa leirang singna leina amadagi lei amada leirik sing ahing nungthilda yalamdrabadi maru khak changlamloi kabrang phigi kanaba amadi sendong wangna phangba yana yonabana matam amada Chinese singna European market yauna malemgi kethel chatnabi yauna lamdam kaya amagi chupli makhoina paikhi ngasi phawba sida malemgi mapta Silk Road haina leiriba sini malemgi yelhumi kaya amana tin sing charambagi amadi charibagi khudam changdam kaya ama ngashisu uri khangli Manipur dasu masimangai miyoi kaya amana wagi tin khoi amadi mahum tharai kokpi kumjeng chitribina chingba pamna chanabada natana kaithel kumbi singna phawba yoli pamna leinaduna chanei laphu ironbada nauksek amatang haplabadi hainaribani ngasimak Thailand gi Pattayada chanana bakaujeng demand na di hengalakpa supply na warshilakpana Lao amadi Cambodia dagi kaujeng bora pushilakli haiba khangnaraba wafamni ngasi malem apumbana yamdrabada til makhal lishingani rom chanai haina thidokle. Australian App Origin singna ngashisu makhoigi lamgang kaya amadi leipak manungda marum kokpa hingduna leiba tin kaya ama hanadagi sizinharakpa China saba kulai kaya sizinharaduna fari chanari. South America gi yalhomi kaya amana makhoigi umang singda phangliba makhal makha kaya gi til sing pamna chai arimada manghande. Africa gi leiba kaya da masing yamlaba tin kaya kaithelda mamal kana yoli India gi North East yauna mafam kaya amada tin chanai aduma kaithel naiduna Africa gum pak chauna di yonade India dadi tin chana rambagi chang hanthakibagi maram ama chauna oikhibasi British singna loilam ohelaklaba matungdagini hainei. European amadi American yauna atai Western countries singda ngashidi tin sing mamal kana chana bahorakle hanadagi hangoinaramba du hangoinaraktre kaujengdagi phangba powder singna tallamadi double roti na chingba semnarakle. Food and Agricultural Organization phauna shu tin sing kanaraba machul ama oibata natana food security amadi nutritional security gi kanaraba upai amani haina phawba promote tawnarakli. Chaba yaba tin singdagi phangba protein sing future protein ni haina khangnarakpa. Malemgi mafam kharada chanaraba chinjak mipum khudingna pamnarakhiba chanarakiba mamaithangda ka hena maming chatkhiba chinjak makhal makha
ꯑꯃ ꯂꯩꯇꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯊꯛꯅꯔꯤꯕ ꯀꯣꯐꯤ ꯑꯁꯤ ꯑꯁꯨꯝ ꯈꯜꯂꯨꯕꯗ ꯕ꯭ꯔꯥꯖꯤꯜ ꯁ꯭ꯔꯤ ꯂꯪꯀꯥꯅ ꯆꯤꯡꯕ ꯀꯣꯐꯤ ꯆꯥꯡ ꯌꯥꯝꯅ ꯄꯨꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯥꯜꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ ꯀꯣꯐꯤ ꯏꯊꯤꯑꯣꯄꯤꯌꯥ ꯂꯩꯕꯥꯛꯇꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯑꯃꯗꯤ ꯆꯥꯕꯗꯁꯨ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯅꯔꯤꯕ ꯁꯦꯝ ꯑꯦꯄꯜ ꯑꯁꯤ ꯇꯁꯦꯡꯕꯗꯤ ꯀꯖꯀꯤꯁꯇꯥꯟꯒꯤ ꯎꯃꯪꯁꯤꯡꯗꯒꯤꯅꯤ ꯆꯥ ꯑꯁꯤꯅ ꯆꯥꯏꯅꯥꯗꯒꯤꯅꯤ ꯑꯂꯨ ꯃꯈꯜ ꯑꯌꯥꯝꯕꯗꯤ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗꯒꯤꯅꯤ ꯈꯪꯅꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯊꯥꯞꯅ ꯊꯝꯅꯔꯝꯕ ꯆꯠꯅꯕꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯅꯔꯝꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯉꯁꯤꯗꯤ ꯂꯛꯖꯔꯤ ꯐꯨꯗ ꯑꯥꯏꯇꯦꯝ ꯑꯣꯏꯅꯔꯛꯄ ꯐꯥꯎꯕ ꯌꯥꯎꯔꯛꯂꯦ ꯌꯨꯔꯣꯞ ꯑꯃꯗꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯇꯝ ꯑꯃꯗ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯈꯪꯅꯕ ꯐꯥꯎꯕ ꯈꯪꯅꯔꯝꯗꯕ ꯇꯤꯟ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯉꯁꯤꯗꯤ ꯑꯆꯧ ꯑꯆꯧꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯃꯣꯜꯁꯤꯡꯗ ꯃꯃꯜ ꯇꯥꯡꯅ ꯐꯪꯅꯔꯛꯂꯦ ꯃꯍꯥꯎ ꯈꯪꯅꯔꯛꯄ ꯈꯛ ꯅꯠꯇꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯆꯠꯊꯔꯤꯕ ꯀꯌꯥꯅ ꯇꯤꯟꯁꯤꯡꯗ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯕ ꯃꯆꯤ ꯑꯣꯏꯔꯕ ꯅ꯭ꯌꯨꯇ꯭ꯔꯤꯟꯁꯤꯡ ꯌꯥꯎꯏ ꯍꯥꯏꯅ ꯈꯪꯅꯔꯛꯂꯤ ꯇꯤꯜꯁꯤꯡꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯌꯥꯝꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁꯥ ꯉꯥꯗꯒꯤ ꯐꯪꯂꯤꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡꯗꯒꯤ ꯍꯦꯟꯅ ಲಾಯ್ನ tumba ngamba maramna hena efficiency oi haina khangnarakli nga natraga yen na chingba jibasingdagi kg amagi meat phangnanaba hotnabada changliba pochak machinjak ꯃꯈꯣꯏꯕꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯏꯪ ꯑꯁꯥ ꯈꯨꯗꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯐꯤꯕꯝꯁꯤꯡ ꯄꯤꯕꯗ ꯌꯥꯝꯈ꯭ꯔꯕ ꯑꯦꯅꯔꯖꯤ ꯃꯇꯝ ꯑꯃꯗꯤ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯖꯤ ꯑꯃꯒꯤ ꯃꯤꯠ ꯑꯁꯤ ꯇꯤꯟꯁꯤꯡꯗꯒꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯅꯔꯖꯤ ꯌꯥꯝꯅ ꯆꯪꯗꯅ ꯐꯪꯕ ꯉꯝꯃꯤ ꯍꯦꯟꯅ ꯂꯥꯏꯅ ꯄꯩꯁా ꯃꯇꯝ ꯆꯪꯗꯅ ꯄꯨꯊꯣꯛꯄ ꯉꯝꯂꯛꯄꯅ ꯇꯤꯟꯁꯤꯡꯒꯤ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯑꯁꯤ ꯂꯥꯏꯔꯕ ꯆꯥꯛꯊꯨꯡ ꯐꯖꯅ ꯐꯪꯗ꯭ꯔꯤꯕ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯔꯤꯂꯤꯐ ꯄꯤꯕꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯆꯥꯝꯃꯒ 18 ꯔꯣꯝꯗ ꯇꯤꯟꯁꯤꯡꯕꯨ ꯄꯥꯝꯅ ꯆꯥꯅꯩ ꯃꯤꯁꯤꯡ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯂꯥꯏꯔꯕꯒꯤ ꯃꯁꯤꯡꯅ ꯋꯥꯡꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯐꯖꯅ ꯌꯣꯛꯈꯠꯄꯤꯔꯕꯗꯤ ꯇꯤꯟꯁꯤꯡꯕꯨ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅꯅꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯇꯤꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯆꯤ ꯑꯣꯏꯕ ꯀꯥꯟꯅꯔꯕ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯥꯛ ꯀꯌꯥ ꯐꯪꯍꯟꯕꯁꯨ ꯉꯝꯕꯅ ꯃꯈꯣꯏ ꯑꯁꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯐꯨꯗ ꯑꯃꯗꯤ ꯄ꯭ꯔꯣꯇꯤꯟꯁꯤꯡꯒꯤ ꯇꯨꯡꯅꯐꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤ ꯀꯥꯟꯅꯔꯕ ꯃꯆꯤ ꯑꯣꯏꯔꯕ ꯃꯆꯥꯛ 253ꯗꯒꯤ ꯍꯦꯟꯕ ꯇꯤꯟꯁꯤꯡꯗ ꯐꯪꯕ ꯉꯝꯃꯤ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯂꯦ ꯇꯤꯟꯁꯤꯡꯗꯒꯤ ꯐꯪꯂꯛꯄ ꯄ꯭ꯔꯣꯇꯤꯟꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯦꯃꯤꯅꯣ ꯑꯦꯁꯤꯗꯁꯤꯡꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯇꯤꯟꯁꯤꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯕ ꯉꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯇꯤꯟꯁꯤꯡꯗꯒꯤ ꯀꯣꯄꯔ ꯑꯥꯏꯔꯟ ꯃꯦꯒꯅꯦꯁꯤꯌꯝ ꯃꯦꯡꯒꯥꯅꯤꯁ ꯐꯣꯁꯐꯔꯁ ꯁꯦꯂꯦꯅꯤꯌꯝ ꯖꯤꯡꯛ ꯔꯤꯕꯣꯐ꯭ꯂꯦꯚꯤꯟ ꯄꯦꯟꯊꯣꯊꯦꯅꯤक एसिड बायोटिन फोलिक एसिड नचिंबा कानरबा पोटयान कया फंगबना हक्सांगदा मची यामना ओहनगनी लेबनीज इंस्टीट्यूट फॉर एग्रीकल्चरल इंजीनियरिंग जर्मनी गी बिर्जिट अमदी ओलिवर ना हाइबदा ग्राम चामा लुम्बा तिंखाक ओइरिबा काब्रंग टिल असिना मियोय मगी नोमगी चंगदबा विटामिन लोइनमक पीबा ngambata natana नोमगी दरकार ओइबा प्रोटीन 73% फाउबा इराइलाइना पीबा ngami हाइरी ꯇꯤꯟꯁꯤꯡꯒꯤ ꯃꯍꯥꯎꯒꯤꯗꯃꯛ ꯑꯌꯥꯝꯕ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯑꯃꯅ ꯆꯥꯅꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯀꯔꯝꯕꯅ ꯐꯩ ꯀꯔꯝꯕꯅ ꯐꯠꯇꯦ ꯀꯔꯝꯕꯅ ꯌꯣꯛꯄ ꯐꯥꯕ ꯂꯥꯏ ꯀꯔꯝꯕꯅ ꯍꯛꯆꯥꯡꯗ ꯍꯦꯟꯅ ꯐꯍꯜꯂꯤ ꯀꯔꯝꯕꯅ ꯑꯃꯥꯡꯕ ꯄꯨꯔꯛꯄ ꯌꯥꯏ ꯃꯨꯟꯅ ꯈꯪꯗꯣꯛꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯀꯣꯔꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯂꯧ ꯎꯕꯗ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯑꯃ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯇꯥꯕ ꯀꯧꯖꯦꯡꯁꯤꯡ ꯄꯥꯝꯅ ꯆꯥꯅꯕꯒꯤꯅꯤ अरोइबदा थमजरी मणिपुरदा फंगलिबा चुजाकसिंगबु मसक खंगदोक्तुना विटामिन ए पुथोक्पा ngamba जिन याobara thidokpa हाइबसिगी मतंगदा लांगजिंग अचौबदा लैबा साउथ एशियन इंस्टीट्यूट ऑफ रूरल एंड एग्रीकल्चरल मैनेजमेंट ता जेनेटिक्स एंड प्लांट ब्रीडिंग की गेस्ट लेक्चरर ओइरिबा डॉक्टर चुवांग हिजमगा एखोइगी मिहुट लाइश्रम चिंगसांगलाकपगा उनदुना वारी शाबा मालेमगी मफम कयादा खुंदादुना लैरिबा तोंगान तोंगानबा जातिगी मियोइसिंगना मरुइना चानरिबा चिंजाकसिंगी मनुंगदा चुजाकसिजु अमनी मणिपुरदा फंगलिबा तोंगान तोंगानबा चुजाकसिंगी मरमदा खंगदोक्नबा मसिगी मतंगदा थिजलुरबा अदुगा खर कुपथना
molecular amadi gene gi level da thijanduna chujak sing asida aikhoi miyoi bada kanaba kari karamba machal yawi haiba si thijaluraba aduga hojju jingna Langjing Achouba da leiba South Asian Institute of Rural and Agricultural Management da Genetics and Plant Breeding gi guest lecturer oina leiriba Dr. Chuwang Hijam ga unajari ahan mamakta da somu taram nokjari. Thank you. Ihanan boina som dei khangjaningi se somna research tawrai se masi maru oina chujak ta tawrai se masi karigino thambiyo. Aina Chujak ta research torokpagi maram hairagadi Chujak hariba pambi asi walgi context ta yengagadi mase khwaidigi maru oiba pambi ama oi ahanbada gehu leire mathangda cheng leire mathangda Chujak sina ahum subada leiri hariba Chujak asi walgi context natraga su north east ki context ta natraga Manipur ki context ta yenguragasi ani suba mafam da lei habadi chengi mathangda Chujak na khwaidigi maru oina longne hariba si leibana maram oiduna Chujak sibu akoina queen of the cereals haraga ju longne hariba Chujak se magi family poesi gi makha da leiba pambi singi marakta Chujak hariba pambi asina molecular diversity khwaidigi wange na longne molecular diversity wangbagi haragadi akoina literature khara da bawda haiba lei tenalian amasung magi co-worker gaina haiba lei Chujak ki 28 base pair khudingi one nucleotide ki polymorphism lei haiba bawda hariba literature sina haiba lei haiba Chujak ki makhal mathel mayam ama leiba maramna haiba sigi thijanbagi macha ama oire adugi ju mathakta awang nungpok lamdamda pambi makhal kaya ama hawi haiba makhal singa atopa ma jaga ga khene hoy sumain tawduna Chujak makhal lama haibadi Sikkim da phangba Sikkim primitive haiba Chujak makhal lama siju mayam ga top topagi magun lei haiba Chujak makhal asi Chujak makhong jidagi Chujak pambi ani dagi na mari bok thoi hariba tholeiba pambi singsida Chujak mari dagi na taruk phok pali hariba Chujak ki makhal asi thaina gi Chujak ka manai haina primitive haibadi Sikkim gi oba primitive nena moina ju lonei hoy masida sunatana Manipur gi lawuba singsina thaina degi thanaraklaba Chujak ki makhal khara amadi mokhogi lamda mokhogi labukta tungjandana manghandana generation by generation makhoina maintain tawraga makhoina tharaga thami haiba jibu akhoina land races hana kawi haliba land races si genetic diversity habidi gene makhal mathel mayam ama yawbagi maram leibana hariba land races si yan maru oina longnei aduna maram oiduna hariba vitamin A gi yamna tangna phangba gene ani habidi CRTRB1 habidi beta carotene hydrolysis 1 amasung LYCE habidi lycopene epsilon cyclase hariba gene ani sisu hariba makhal mathen gi mayam gi maraksida yarom gadrana khanbudagi hariba research chathajaban hoy aduga somgi PhD thesis se masigi title jina karino amu thambiyo aigi PhD thesis haragadi collection characterization of maize germplasm of Manipur and identification of CRTRB1 and LYCE genes for marker assisted interrogation haibani haibagi athadi Manipur da phangiba Chujak makhal mayam ase khomjanba magi characterization tawthokpa loiraba matungda hariba gene ani habidi vitamin A hengalhanba ngamba gene ani si CRTRB1 amasung LYCE gene ani si yaobara hana thijanbaduna aigi oba research ki title hoy aduga somgi research se masidi karamba chahi da hawkhibano aduga research ji kayam kuina no sathakhribase aduga kadai waida no tawraibase research ahanba hawba habidi collection habidi experiment du changa doriba maru marang ji khomjanba ji aina 2013 dagi hawgi aduga thaba khotpa mayam ama tawraba matungda 2017 da research se loigi College of Agriculture Central Agriculture University da aigi research se tawjagi khoigi hanagi ex din oramba sir JM Laishram gi makhada hariba aigi research se tawjarkhibani aduga somna Chujak ki matang sida research tawbase masida sizina kiba research methodology amadi lairamganen khanjai masi karino thambi aigi research methodology je ahum thongna thugaibe collection methodology collection ji kamaina tawgi ge habagi pot ama mathangda characterization methodology characterization ji kamaina tawgi ge haba characterization hai taragadi khoigi mapan thonggi oiba phenotypic character singji akoina record tawbuduni adudagi ahum subadana confirmation of CRTRB1 and the LYCE genes methodology habidi LYCE natraga CRTRB1 si yawba yengbagi methodology ahum thongna thugaibe hojiki yan hanba collection tawbase habidi Chujak sing ase hanba khomjin base masi karamna khomjin biki habda thambiyo
hoi chujak sabji ai di experimental material oidoribni khomgi dobe chujak sina sisina aina sampling strategy am khaido e sampling strategy jigi matungina matam duda 2013 gi matam sida district mapan lerami hoi district mapan si subdivision thongna khaido e district mapan si subdivision khaidok pasida subdivision khudingi khungang tara dagi tadaba jaga sida chujak si khomba chatli khomba chatpasi isana direct chatli isana mafam duna chatlaga khomi chujak si mafam duda yawre chujak ki yamna hoba khungang duda yawre chujak makhal mayam ama hawrame chujak makhal ji kamaina tawraga khomge haibagi matangda ina hapetam panjage chujak ki mowong matau haibadi chujak si paliba marudu pareng sana haibadi regular oina panbra irregular haibadi chagi chagrak laina panbra hoi adegi spiral haibadi leiraga karaga chujak maru si panbra sigi criteria simasu sample gi assessment chanbasida sizinai adegi di chujaki maru amamamgi maton se mayai kutharaga matona hengatna pakpra adegi di chujaki maton gi kanosi level oibra haibadi level amda leibra regular oibra round oibra machin tumbra haiba mayam se criteria mayam se aina collection gi matang sida khallaga tawgi hoi 95% of the genetic diversity ji collect tawgadabani na akoi gi larik ta khara da hai हारिबसे ऐना ngamnaba hotnai hariba sample ama collect tawada magi accession code ana khoigi IPGR gi matungina Institute of Plant Genetic Resource ki matungina magi guideline khara lei hariba khoma iba chujak si magi accession code changadabani hariba accession code si phajana pi accession code pi badana tana hariba khoma iba chujak ama si gi passport data na magi tungan ba data ama thami hariba data si da accession number yawi collecting institute yawi acquisition date habadi aigi oiba collection du da kai nimita sample changa ke haba date amasu yawgani GPS collection site to gi GPS ki data yawgani hariba chujaksi labuk tagi lorakpra natraga mi gi farmers ki farm dagi lorakpra siu mayam si pulap passport data haina punjal laga accession khudingi amamam thamgani accession ama sema matamda chanabi waina CAU CI Sanatholi CAU habdi Central Agriculture University ni habdi Central Agriculture University gi chhatra mana khomena takpani adegi khomi mi habdi aigi ming Chuwang Hijam habsina CI sana hapaga hariba accession number si challaga hariba chujak singa si khomaga aina porei chujak makhal 1208 mukti khomaga porei hariba chujak mayam si aina 4 degree Celsius ta tungjan thami adugo jik somna ani suba methodology da panbi khiba characterization haibidi chujak sing asigi phenotypic character mapan thong da akoina uba ngamba chujak sing asigi character haibidi masigi masak mong je masigi matungina makhata na research athabje karamna chathai thambi characterization methodology gi manungda ngasagi aina khoma iba chujak sing ado aduki mate yam gre lisinga muga chani ga ni panne haiba si mana bada ma amda yauribani haibase akoina lokthokpa ma dakar oi majubu akoina elimination of the duplicate samples hana akoina thole laura aba chujak sing je ngasai gi mana ba leiraga ka ba regular oina yauba irregular oina yauba sigi arrangement da ama yengagani kernel shape hadi chujaki shape mathakta tongkhatpra mayai kuthabra halma chingba mayam se tawro matungda kernel color sina kai machu oi haibase mana group mayam ama punjalaba matungda group mayam sidagi mogi group tu represent tawba accession ama lokhale masi akoina lokhatpa matamda hariba 1208 sidagi 81 sample gumba lokhale hariba lokhaliba sample se preliminary evaluation hana evaluation asengba hodringai da mamang evaluation ama tawba ma daka oi masi akoina field da tharaga tawi field da thaba matamda hariba ngasai gi 81 representative assessment ji akoina field da thare field da tharaga masi masagi makringna masagi makoi sida thadaraga self pollinate tohalle self pollinate tawdringai gi marak sida akoina character 13 da pambi 10 lokhatlaga hariba data singje lawi character 13 si quantitative data taruk amani qualitative data manga amani hariba data mayam si lawraga matungda su amuk hariba data singsi mana ba amuk punjalle ngasai gi 81 oibadi marfuma thoi sidagi amuk mana da punjangraga nimphuni thoi mathata ba characterization gi damata khangake hoi hariba nimphuni thoi khangalaba accession mayam se aina experimental design RBD habdi randomized block design da
replication ahum thokna thare thabasi akhoi genetics and plant breeding gi department gi experimental field da thare masi akhoi 2015 gi kharif matam da thagi bani tharaba pambi sing asi gi marakta gi plot khuding gi pambi tara khangatle pambi tara tek toroga thame pambi tara si hayeng mon dagi data sing ji tara si dagi loina logadoni DNA extraction gi ju ngasai gi tek toriba pambi sing du dagi DNA extract tawi hariba characterization evaluation habidi aroiba characterization ji quantitative traits kunipan da tawi amasung qualitative traits tramdi da tawi Chujak sing ase masidagi carotenoid extract toba habidi carotenoid se tona khaidokpa ja masidi karamna tobi ki thami Chujak sina mature ji yamna kangna oraktingai maraki yamna su mature di oiraba sigi timing sida akoina chujak si he chujak si he aga matung sida gram ahum ji akoina takhairaga Lambert Beard method sizinaraga extraction tawre hariba method si sizinaraga extract tawriba chujak ase 450 nanometer UV spectrophotometer gi absorbance yengaga hariba carotenoid sing gi magi final concentration do yengi na hajada hoy duga somna research story bse chujak si sara matungda khoimyo da vitamin A hengat hanba ngamba jin ani hojing mamang da su panbi khriba CRT-RB1 amadi LYCE masi yaobra yaudabra haibase masi check tawna ba tawiri bani adu masi yawi haibase jin sing asi yawi haibagi confirmation ja masi di mataw karamna tawi thambi ngasai aina aroiba gi characterization gi department gi field da thagiba pambi accession 42 do 42 dagi plot khudingi pambi tara aina tek toroga thangiba pambi tara du dagi nauringai matamda mana ji he aga akoina DNA extraction DNA je lothui hariba DNA ji aina kamana kari method na lothopano haiba matamda CTEP method sizinagi haibadi cetyl trimethyl ammonium bromide haiba method je sizinaraga extract tawre DNA je extract tawre DNA ji full of contamination haibadi DNA khatang thokpana tawani na magi contamination protein yawi RNA yawi haiba singje kayam yam contamination tawge haibasi akoina quantification of DNA habidi DNA ji kayam yawi amasung purification habidi kamain tawge habisi yengi masi yengna bedamakta akoina spectrophotometer da 260 nanometer to 80 nanometer si absorbance DNA si da tharaga yengaga ani si gi ratio sina kaigumba 1.8 ki fifam da laitaraga di hariba DNA si pure DNA na lawre hoy hariba DNA si akoina quantification loraba matungda 25 nanogram per microliter gi changda tumhallaga thami base -20 degree celsius ki freeze manung da hapaga thami ba DNA sing ase gene specific primer habidi akaknaba gene habidi CRT-RB1 amasung LYCE haiba gene ani si yaobra habisi gene specific marker sizinaraga primer sizinaraga PCR assay tawre PCR assay tawraba matungda PCR gi product ado akoina gel electrophoresis ta magi non ben habidi magi ben akhangba ben amana nakanda reference lauraga selhallaga gel documentation tawraga akoina hariba jin asi yaubra yaudabra habisi confirm toke aduga somna manipur gi tongan ba mafam dagi khomjin ba chujak sing ase masida research tawbasida maroina phanga iba result natraga findings se masina karino thamyo result findings ye ngasagi research methodology da ahum khaidokhrabani result gi findings jo ahum thongna lay yam tena harabada ahanbada aina khomjala iba manipur da phangiba chujak khoma iba chujak sing ase quantitative characters kunipangi matungina analysis tawba matamda group ahum thokna punjan bayai group amadana nimpu group amadana accession ama group amadana accession ama group nimpu ji pulap laibra matungda group amada accession number CAUCS 57 jina amada laire CAUCS 69 jina atopa tongkhaina ama laire haribasi cluster analysis ana akoigi statistical analysis ama tawraba matungda dendrogram yi aba matungda hariba group humje phangkhina thamjage ahanbada ani subada mayamna haine carotenoid habasidi coloring pigment habidi machu puthokpa ngamba molecule amani natraga compound amani na haine hariba color yaubasiga ngasagi aigi carotenoid ki extraction gi value siga kamaina kari maramda mari leinage habasi akoina correlation ama hole correlation je akoina Pearson correlation coefficient gi through the hole hotpa matamda hariba color siga total carotenoid ki value siga thidokpa khena ba leite habidi
yellow origay carotenoid wangani haibagi potsi thoina leite haibadi yellow oragasu nemba yai yellow oragasu wangba yai komla machu oragasu nemba yai wangba yai haibadi anisi gi marakta correlation amta leite na haibasi aigi research finding amane ahum suba yamna maru oiba haibadare vitamin A puthokpa ngamba jin ani haibadi CRTRV1 amsung LYCE thibagi matang sida haragadi Manipuragi khoma iba chujak sing asigi marakta ani khatani hariba jin ani si yauribase ahamada accession code number CAUCS IT7 hariba accession code number asida ngasai gi CRTRV1 hariba vitamin A hena puthokpa ngamba jin asi thengnaba taragasu hariba chujak makhal asida akhoi gi jin gi level da haragadi homozygous state ta phangba nate heterozygous state ta phangki mathang tabada LYCE hariba jin asi accession code CAUCS 66 masi akoina yangang pokpi dagi lorakpani mamang da kahore CAUCS IT7 sina tamelong dagi lorakpa chujak makhalni aina khombaga hariba yaurambasi ga chanabase hariba jin singsi yaure na confirm tawre jail documentation gi through da haibadi favorable jin si yawa taragadi jail documentation da 543 base pair da CRTRV1 gi favorable jin ji phange na utle LYCE gi na favorable jin habadi akoina vitamin A hengalan bangam ba jin ji 502 base pair da yawe na akoina phangki masina manipur da hauri ba chujak sing asi ju vitamin A hengalan ba ngamba jin yawe na ina confirm tawki aduga loisalakpasida somdai khangjaningi je hojik somna chujaki matang sida research tawbase masida khoimiyoibada vitamin A hengathanba ngamba jin CRTRV1 amadi LYCE masi yaure ana phange adu hariba jin sing asi makhata na karida sizinaba yabage habadu thambiyo vitamin A hengalanbagi mathau tawdoribanina yauriba pambi habadi accession code asina atopa vitamin A hengalanba ngamba yaudaba pambi habadi mayanadi pamna chanariba chathok yam thokpa sida akhoigi hybridization technique mayam ama sizinaraga hariba jin ani si sida hapchan viragadi hariba vitamin A gi awat pasi khara makhadi makhakadra na khali